सिगी फिल्म से अतैदगी यूनिक नि अतै फिल्म अयामना अमक्तंग येंगुरबदी अनिरक सुने येंगनिंगदे अदुबु सिगी फिल्म सिदी अमक्तंग येंगलुरबदी मपुंसी चुप्पा मागे मरुप ओइख्रगनी हंजन हंजन येंगनिंगदुना त लैगनी मदुमक अैगी पुंसीदसु ओइरी मयामदा मरु ओइना हाइजनिंगबदी वीडियो से येंगबी मतमदा स्किप तौबिगनो ज्ञान फजना तानबगीदमक्ता सोमगी पुंसीदसु सिगी वीडियो सिना कया यामना इफेक्ट तौगे हैबदो येंगमिनसी फिल्म से 2006 ता रिलीज तौखिबनी फिल्म से इबीवा रोंडा वाइन हौजिक हौजरगे डॉक्यूमेंटरी फिल्म दि सेक्रेट सही अमकी ममांगदा आइगे पुंसी से अवाबना पिक थलमी याम कन्ना हार्ड वर्क तौबदगी आइगे हक्सांग सिसो मतेक मतेक ओइना तेगा लैरबनी मतमदुदा आइगे इपासो इखंग खंग हौदना लैखिद्रे मदुना मरम ओइरगा आइगे मरी मतासिंगी मरक्तसो यंगथीनबा होरखी अदुबु अइनादि खल्लुदे असोक वारब मतमदुदा नुंगाइबा पुंसीगी मंगाल अमा लाकनी हैबसे कइदोंगैदसु खंथरुबा लैते यूनिवर्स की सक्सेस की सेक्रेट तो आई खुद फंगबा ngमखी मतमदुदगी अइना माइ पाकपगी सेक्रेट से हिस्ट्री की लमाई सिंगदा फागगा थीबा होरखी अइना थीरो मतमदा खंगे अदुदी सक्सेस की सेक्रेट सिंगसे फावबा सिंगसिना हमजल्लगा थंबिरमबनी अदुबु अइना थाजबा ngमदे मदुदी मसिगी सेक्रेट सिबु खंगिबा मखैसे पृथ्वी सिगी अफावबा सिंगदनी अदुबु अइना ngैबसे मतमदुगी मियामसिना मदुगी सेक्रेट तो खंगहौद्रिबगी मरमसिनी मदगी अइना सेक्रेट सिबु खंगबा हौजिक हौजिक हिंगदना लैरिबा अफावबा मखैसे अममम तोइना थीबा रखी मदुदगी अममम तोइना लोइना मांगदा लाकबा होख्रे ngasi de noi da taage masigi secret se nangonda loina mak pigani nangna apangba khudingmak masigi secret sina loina mak pi adudi ina kaira khunba na da yaktaba achoba izat loina mak pi nangna pamba khudingmak tu phangani nangna oining mak khudingmak tu oiba ngamgani akoina pamba khudingmak tu phangani khwaidagi chawbadagi chawba potso oiba phangani nangse crorepati oiningbra अफाव बिजनेसमैन ओइबा पाम्बरा करम्बा इज्जत पाम्बनो नंगना पामिबा पोतु कइनो तसेंगना मंग हायो लोइना फंगनी नंग लोइना मक फंगनी पैसागी लन थुंगी इज्जत की नंगी इमुंग मनुंगदा खन्ना चैनदबा याम नुंगसीनबा फैमिली अमा सेमसु ngमगनी मसी पुनमक ओइथोकपा यादोरिसे मसीगी सीक्रेट से कमायना सिननी हैबदो हाइरकांदनी मसे पुंसी की ख्वाइदगी सेक्रेट होइबा पोतुनी सोमसो सेक्रेट से करीनो हैबदो खनबदा चममनरंगनी हजिकै हाइजगे सेक्रेट से करीनो हैबदो इने खंगुदो ताचरगे यूनिवर्स की लॉ अमा लay मसीगी लॉ से अखोय पुनमकते अप्लाई तौवी सोम अफ्रीका दा लैरगसो अमेरिका दा लैरगसो जापान दबु लैरगसो मणिपुर की करम्ब कजिन दबु लैरसो अखोय लोइनमक्ता मदुगी लॉ दो अप्लाई तौवी मदुगी लॉ अदुदी लॉ ऑफ अट्रैक्शन मसीगी अट्रैक्शन सिनी सेक्रेट दो सोमगी पुंसीदा लाइबा ओइरक्तिबा पुनमक्से सोमना अट्रैक्शन तौबनी मरमदि सोमना पामुबा नत्रगा तोइना पनबा सोमना यमना पामजखिबा दुगमा पोतो सोमगी कोक्सिद लैबदगी मदुबा अट्रैक्शन तौरपनी एग्जांपल ओइना वर्ल्ड की 96% की इनकम से सुबनगी मी अमा खक्की इनकम गा माने मसे मराइबगनि हेना खनबिगनो मखोइना यूनिवर्स की सेक्रेट से खंगबदगी मदु तौबा ngमनी मदुगी सेक्रेट तुने आइना नोइदा खंगना बताक जलिसे मसीगी सेक्रेट से ज्ञान तानबई दमकता हाइजगे योचाबी से
matam pumbada magi anakpada laiba yot mateng maka punamak jingsalle masigi secret sisu asumaina mak tawi universe ki khwaidagi secret oiba pot se masi khode apply tawnabagi damakta aikhogi mind sina clear oiba ma darkar oi aina pami pot se exactly karino haibdo somna somgi kokta yam toina khanba poto madudo thabak oina wan thore maramdi somna khaliba poto somda attraction tawribani kaigum somna sigi koksida yeng taragadi nangi khutta lakani masigi secret se wahi ahumna haijage madudi somgi judgment na somgi punsi si semi mi amana khangde dudi somgi judgment gi tongan ba frequency ama leijai frequency habesida ko ngobi kanu example oina 92.7 fm kilohertz ta taba isai je 93.7 fm da taba phangoi sumaina tongan ba radio gi channel sing amaga taba phangde sumaina tv gi frequency na tongani mobile gi frequency na tongani sumaina aikoina wa ngangi ba sigisu tongan ba frequency lei amaga manade asumaina leiriba frequency se sige same aikhogi mind sida aikoina khalliba wakhando adugi su tongan ba frequency ama leijai mase aikoi munna gyan tabiyo aikhogi kokti yoriba aina judgment tawjabado madugi judgment sigi frequency measurement tawba yai kaiguma aikhoina pot ama hanjan madu khanba taragadi madugi image ama aikhogi kokti changaga famni example oina aina company ama lingkhatke natraga aina yamna pamjaruba nupi ama oige madu punumakto aigi koksida image ama oina famai loinana madude attraction tawba hoi somna judgment tawriba somgi kokta leiriba image to madumak yot chabi tawna manangolomda loi jingsalle masigi lose matam pumbada thabak tawi adum tawden lei mi khudimmakta tawi masida akhoi mayam sina soiri potse akhoi khwaidagi pamjadaba potse masitang hanjan khanbadagi masdugi pamdaba poto hanjan oirakpani law of attraction je mana chum maran khangde nangna pamadu magni pirakadorisi somgi kokta migi toliba landon singdugi maramda khanba taragadi madu hanjan attract tawgani aduga nangi life ta madu makoigani asmaina somgi punsida negative khaktang khallaga lairagadi somgi life tusu negative ngaktang oirakani masigi law se yamna haibe inba pot amani somna pot amabu thawai tana yamna pamna yeng taragadi somgi life ta madu sukso soidana pigani matam pumbada pigani kaiguma somgi punsida somna pamdaba pot singdum tang khallaga lai taragadi example oina thabagam chatma tamda aise late oikrani thieng khani na sum kharma taragadi khalliba potto thiengba haiba potto aduma poirakani masigi secret se somna pamba natraga pamdaba karino khangde mana pigidori sidi subdagi somna khanbadu khaktani sigi secret se matam pombada mathau tawi somna masigi secret sigi matangda khangaga su khangdraga su magi mathau se matam pombada tawi somna somgi koksida judgment tawriba makai potagi maramda khalliba makai madudu nang attraction tawgani haukiba singbo niksingbo oirabasu natraga lakkadorubabu imagine tawbu wargasu somgi attraction de matam pumbada tawi somgi koksida potama hanjan wakhan khallaga madu ningsingda leiba taragadi maduna kainom di ori somgi wakhan sida khanna chainabagi wakhan sum khanma taragadi nang somgi life tasu adugumba incident se dum thoe aigi student ama lerame my ming se Robert kawe ma se kene mana marmar tingonda mail tore mana iribase mana my office se tukuchare maramdi mana office sat matamda mana gay oiba maram oiraga mayamna mangonda karem kathaina bibdo mi punumak sina mabu karem kathaina bi langnabi Robert se stand up comedian ama oiba pamjakhibani adubu stage da karaga mana microphone pairaga wa mangang dau tawbase ge da tukuchaba miyam sina mabu karem kathaina miyam sina makem tawba ngamdre sumaina magi punsi se awaba ningamdaba wendabana pik thalle asi punumak se
ꯃꯥꯒꯤ ꯀꯣꯛꯁꯤꯗ ꯑꯩꯗꯤ ꯒꯦꯅꯤ ꯑꯩ ꯍꯣꯃꯣꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯟꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕꯅꯤ꯫ ꯃꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯒꯥꯏꯗ ꯇꯧꯏ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈꯤꯕ ꯏꯃꯦꯜꯁꯤꯡꯗꯨ ꯌꯦꯡꯉꯣ, ꯅꯪꯅ ꯄꯥꯝꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯇꯅꯤ ꯅꯪꯅ ꯏꯔꯛꯏꯁꯤꯡꯁꯦ꯫ ꯁꯨꯃꯥꯏꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯅꯪꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯉꯥꯛꯇ ꯅꯪꯅ ꯈꯜꯂꯒ ꯂꯩꯕꯗꯒꯤ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ネꯒꯦꯇꯤꯚ ꯅꯪꯒꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯑꯒ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯌꯦꯡꯕ ꯍꯧꯔꯣ, ꯑꯗꯨꯒꯤ ꯗ꯭ꯔꯤꯝ ꯇꯧꯕ ꯍꯧꯔꯣ꯫ ꯑꯗꯒꯤ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯦ, ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯦ, ꯑꯗꯨꯒ ꯃꯥꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯗ꯭ꯔꯤꯝ ꯑꯃꯗ ꯌꯦꯡꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥ 8-9 ꯁꯨꯕꯩꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯃꯦꯜ ꯑꯃ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯏꯃꯦꯜꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯅꯤ꯫ ꯃꯥꯅ ꯏꯔꯛꯑꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯝꯕ ꯃꯈꯩꯗꯣ ꯑꯌꯥꯝꯕꯅ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈ꯭ꯔꯦ, ꯂꯦꯝꯍꯧꯔꯤꯕ ꯈꯔꯗꯨꯁꯨ ꯃꯥꯏ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ, ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯃꯥꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯅꯥꯃꯠꯇꯅ ꯗꯤꯁꯇꯔꯕ ꯇꯧꯗ꯭ꯔꯦ꯫ ꯔꯣꯕꯥꯔꯠꯅ ꯁ꯭ꯇꯦꯟꯗ ꯑꯞ ꯀꯣꯃꯦꯗꯤꯗ ꯁꯣ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯍꯧꯒꯠꯂꯒ ꯈꯨꯕꯥꯛ ꯈꯨꯏ꯫ ꯃꯁꯤꯃꯛꯅꯦ ꯃꯥꯅ ꯏꯃꯦꯖꯤꯟ ꯇꯧꯈꯤꯕꯗꯣ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤꯅꯤ꯫ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯣꯏꯍꯟꯅꯤꯡꯗꯕ ꯄꯨꯝꯅꯃꯛꯇꯣ ꯃꯗꯨ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯣꯏꯍꯟꯅꯤꯡꯕ ꯃꯈꯩꯗꯣ ꯑꯗꯨ ꯑꯃꯇꯪ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯂꯥꯏꯐꯇꯣ ꯆꯦꯟꯖ ꯇꯧꯔꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯑꯅꯤꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯄꯣꯖꯤꯇꯤꯚ ꯑꯃꯁꯨꯡ ꯑꯐꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯉꯝꯃꯛꯀꯅꯤ꯫ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚꯁꯤꯡꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯦꯒꯦꯇꯤꯚ ꯈꯛꯇꯪ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯀꯩꯒꯨꯝꯕ ꯁꯣꯝꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯖꯖꯃꯦꯟꯁꯤꯡꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯒꯁꯨ ꯑꯗꯨꯗꯨꯃꯛ ꯁꯣꯝꯒꯤ ꯂꯥꯏꯐꯇ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯣꯛꯀꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯋꯥꯈꯜꯒꯤ ꯁꯛꯇꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯉꯤꯕꯁꯦ ꯀꯔꯝꯕ ꯁꯛꯇꯤꯅꯣ ꯍꯥꯏꯅ ꯀꯣꯛ ꯉꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯤꯠ ꯈꯛꯇ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯂꯩ, ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩ꯫ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯉꯝꯃꯤ꯫ ꯑꯐꯕ ꯃꯤꯕꯨ ꯑꯣꯏꯔꯕꯁꯨ, ꯍꯥꯏ ꯄꯣꯁꯀꯤ ꯖꯣꯕꯄꯨ ꯑꯣꯏꯔꯕꯁꯨ, ꯍꯦꯜꯊꯀꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯕꯁꯨ, ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯕꯁꯨ, ꯃꯤꯒꯤ ꯂꯟꯗꯣꯟꯕꯨ ꯑꯣꯏꯔꯕꯁꯨ, ꯐꯖꯕ ꯀꯥꯔꯕꯨ ꯑꯣꯏꯔꯕꯁꯨ, ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯁꯣꯁꯥꯏꯇꯤ ꯑꯃ ꯄꯥꯝꯃꯨꯕ ꯇꯥꯔꯒꯁꯨ, ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯁꯣꯝꯒꯤ ꯀꯣꯛꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯃꯛ ꯐꯪꯉꯤ꯫ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗꯤ ꯁꯣꯝꯒꯤ ꯀꯣꯛꯇ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯖꯖꯃꯦꯟꯗꯣ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕꯤꯒꯅꯨ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅꯁꯨ ꯀ꯭ꯋꯥꯟꯇꯝ ꯐꯤꯖꯤꯛꯁ ꯍꯥꯏꯔꯤꯕ ꯂꯣꯁꯦ, ꯁꯤꯒꯤ ꯗꯥꯏꯔꯦꯛꯁꯟꯁꯦ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯁꯣꯝꯗꯅꯤ꯫ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯀꯩꯗꯧꯉꯩꯗ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯆꯞ ꯆꯥꯕ ꯏꯃꯥꯖꯤꯟ ꯃꯤ ꯑꯃꯒꯤ ꯀꯣꯛꯇ ꯆꯪꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯃꯔꯝꯗꯤ ꯑꯣꯏꯗꯣꯔꯤꯕ ꯄꯣꯠꯁꯦ ꯃꯗꯨꯒꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯗꯒꯤ ꯁꯦꯝꯃꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯩꯊꯣꯛꯑꯒ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛꯁꯦ ꯀꯃꯥꯏꯅ ꯃꯊꯧ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯉꯤ꯫ ꯃꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕꯁꯦ ꯀꯃꯥꯏꯅ ꯉꯥꯜꯂꯤꯃꯣ, ꯀꯃꯥꯏꯅ ꯃꯊꯧ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯥ? ꯈꯪꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯃꯗꯤ ꯈꯪꯁꯦ, ꯏꯂꯦꯛꯇ꯭ꯔꯤꯛꯁꯤꯅ ꯆꯥꯛꯂꯒ ꯑꯦꯟꯖꯥꯡ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯆꯥꯈꯤꯕ ꯌꯥꯏ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯕꯨꯁꯨ ꯃꯁꯤꯅ ꯆꯥꯛꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯃꯤꯑꯣꯏꯕꯅ ꯃꯁꯤꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯖꯖꯃꯦꯟꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨꯔꯒ ꯄꯥꯈꯠꯂꯦ꯫ ꯁꯥꯏꯟꯁꯅ ꯄ꯭ꯔꯨꯞ ꯇꯧꯔꯦ ꯑꯗꯨꯗꯤ ꯅꯦꯒꯦꯇꯤꯚ ꯈꯟꯕꯗꯒꯤꯗꯤ ꯄꯣꯖꯤꯇꯤꯚ ꯈꯟꯕꯅ ꯃꯗꯨꯒꯨꯝꯕ ꯗꯕꯜ ꯇ꯭ꯔꯤꯄꯜ ꯀꯌꯥ ꯑꯃ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯐꯝꯁꯤ ꯁꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯦꯇ꯭ꯔꯦꯛꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯒꯦꯇꯤꯚ ꯈꯟꯕ ꯇꯣꯛꯄꯤꯔꯣ, ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯈꯟꯕꯤꯌꯨ꯫ ꯃꯁꯤꯗ ꯊꯦꯡꯐꯨꯜ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯇꯤ ꯑꯩꯈꯣꯏꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯆꯪꯉꯤ꯫ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕꯒ ꯈꯨꯗꯛꯇ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ꯫
ꯃꯁꯤꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛ ꯃꯇꯝꯗ ꯃꯇꯝ ꯆꯪꯏ꯫ ꯃꯁꯤ ꯆꯪꯉꯤꯕ ꯃꯇꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯐ ꯐꯠꯇ ꯈꯟꯖꯕꯒꯤ ꯃꯇꯝ ꯐꯪꯏ꯫ ꯃꯗꯨꯒꯤ ꯆꯪꯉꯤꯕ ꯃꯇꯝꯗꯨꯗ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒ ꯃꯗꯨꯒ ꯗꯤꯁꯤꯖꯟ ꯂꯧꯅꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯏ꯫ ꯁꯣꯝꯒꯤ ꯋꯥꯈꯜꯗ ꯖꯖꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯐꯝ ꯊꯣꯛꯏ꯫ ꯃꯔꯝꯗꯤ ꯁꯣꯝꯅꯅꯤ ꯁꯣꯝꯒꯤ ꯄꯨꯟꯁꯤ ꯁꯦꯝꯖꯔꯤꯕꯁꯦ꯫ ꯁꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯀꯦꯞꯇꯦꯟꯁꯦ ꯅꯁꯥꯃꯛꯅꯤ꯫ ꯁꯣꯝꯅꯅꯦ ꯀꯃꯥꯟ ꯇꯧꯗꯣꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯃꯇꯝꯗꯨꯒꯤ ꯂꯤꯗꯔꯁꯤꯡꯅ ꯃꯁꯤꯒꯤ ꯁꯤꯀ꯭ꯔꯦꯠꯁꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯑꯝꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯕꯤꯔꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯣꯏꯁꯤꯡꯗꯨꯅ ꯃꯁꯤꯒꯤ ꯁꯤꯀ꯭ꯔꯦꯠꯁꯦ ꯃꯤꯌꯥꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯊꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯅꯣꯡꯉꯥꯟꯕꯒ ꯃꯊꯧ ꯁꯨꯕ ꯆꯠꯂꯦ, ꯊꯕꯛ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯦ, ꯃꯗꯒꯤ ꯄꯣꯊꯥꯔꯦ꯫ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯈꯟꯖꯅꯕꯒꯤ ꯃꯇꯝꯗꯣ ꯃꯣꯏꯗ ꯐꯪꯖꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯁꯤꯀ꯭ꯔꯦꯠꯁꯤꯒꯤ ꯅꯣꯂꯦꯖ ꯑꯃ ꯐꯥꯎꯕ ꯃꯣꯏꯗ ꯐꯪꯈꯤꯗꯦ ꯑꯗꯨꯅꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯣ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯂꯣꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣ ꯑꯣꯐ ꯒ꯭ꯔꯦꯚꯤꯇꯦꯁꯟ, ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗꯒꯤ ꯅꯪꯁꯦ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯂꯩꯃꯥꯏ ꯇꯥꯒꯅꯤ꯫ ꯅꯪꯁꯦ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇ꯭ꯔꯕ ꯑꯣꯏꯔꯁꯨ ꯂꯣꯗꯤ ꯑꯃꯠꯇꯅꯤ꯫ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯗꯨꯗꯤ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯏꯕ ꯀꯝꯄ꯭ꯂꯦꯟ ꯄꯨꯝꯅꯃꯛꯁꯦ ꯁꯣꯝꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕꯅꯤ꯫ ꯁꯣꯝꯅ ꯇꯧꯗꯦ ꯍꯥꯏꯅ ꯆꯦꯜꯂꯒꯁꯨ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯁꯣꯝꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒꯁꯨ ꯀꯩꯒꯨꯝꯕ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯕꯗ ꯌꯥꯝ ꯂꯥꯏꯔꯛꯀꯅꯤ꯫ ꯃꯌꯥꯝꯁꯤꯅꯗꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯥ ꯃꯇꯣꯝꯇꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯁꯨ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ 24 ꯑꯋꯥꯔ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯃꯥꯏꯟ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗꯁꯨ ꯕ꯭ꯔꯦꯟꯗꯤ ꯃꯊꯧ ꯑꯗꯨꯝ ꯇꯧꯏ꯫ ꯕ꯭ꯔꯦꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯥ ꯃꯇꯣꯝꯇꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯑꯣꯛꯇꯕ ꯑꯃ ꯑꯣꯏꯕ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯁꯥꯏꯟꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯁꯤꯗ ꯅꯣꯡꯃꯗ ꯊꯣꯠ 30,000 ꯂꯥꯛꯏ꯫ ꯃꯁꯦ ꯃꯁꯥ ꯃꯇꯣꯝꯇꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯣꯠꯇ ꯂꯥꯛꯏꯕꯁꯦ ꯁꯤꯒꯤꯁꯦ ꯑꯐꯕ ꯐꯠꯇꯕ ꯅꯠꯇ꯭ꯔꯒ ꯑꯄꯤꯛꯄ ꯑꯆꯧꯕ ꯑꯋꯥꯡꯕ ꯋꯥꯈꯜ ꯑꯅꯦꯝꯕ ꯋꯥꯈꯜ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯇꯣꯝꯇꯅ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯣꯠꯁꯦ ꯀꯃꯥꯏꯅ ꯁꯦꯝꯃꯛꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯣ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ꯫ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯊꯣꯠꯁꯦ ꯄꯣꯁ ꯇꯧꯔꯨꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕꯗꯤ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯠꯁꯤꯅ ꯖꯖꯃꯦꯟ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤꯗꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯦꯛ ꯇꯧꯖꯕ ꯌꯥꯏ꯫ ꯅꯣꯡꯃꯗ ꯂꯥꯛꯏꯕ ꯊꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯁꯥꯏꯟꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯅꯣꯡꯃꯗ ꯊꯣꯠ 30,000 ꯂꯥꯛꯏ꯫ ꯊꯣꯠ 30,000ꯃꯛꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯖꯕ ꯉꯝꯂꯣꯏ, ꯃꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯏꯃꯣꯁꯅꯦꯜꯂꯤ ꯐꯤꯂꯤꯡꯁꯤꯅ ꯆꯦꯛ ꯇꯧꯕ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯔꯗꯁꯦ ꯍꯤꯟꯗꯤꯗ ꯐꯥꯎ ꯃꯁꯤꯒꯤ ꯋꯥꯔꯗꯁꯤꯒꯤ ꯃꯤꯅꯤꯡ ꯂꯩꯇꯦ꯫ ꯎꯔꯗꯨꯗ ꯍꯥꯏꯔꯒꯗꯤ ꯑꯦꯍꯁꯥꯁ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯅ ꯄꯨꯛꯅꯤꯡ ꯍꯥꯏꯗꯧ ꯃꯥꯜꯂꯦ꯫ ꯑꯦꯍꯁꯥꯁ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯑꯆꯧꯕ ꯒꯤꯐꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯁꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯒꯤꯐ ꯑꯃꯅꯤ꯫ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯂꯥꯛꯏꯕ ꯊꯣꯠꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕꯗꯣ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯉꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯑꯋꯥꯕ, ꯃꯩꯆꯥꯛ, ꯄꯦꯟꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯍꯁꯥꯁꯁꯦ ꯁꯣꯟꯊꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯠꯁꯤꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤ ꯈꯛꯇꯅꯅꯤ ꯈꯪꯕ꯫ ꯑꯩꯈꯣই ꯄꯨꯛꯅꯤꯡꯁꯤꯗ ꯐꯠꯇꯕ ꯈꯟꯕꯁꯨ ꯌꯥꯎꯔꯤ, ꯑꯐꯕ ꯈꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯐꯖꯅ ꯆꯦꯛ ꯇꯧ꯫ ꯅꯥꯀꯜ ꯑꯃꯗꯅ ꯐꯠꯇꯕ ꯂꯩꯒꯅꯤ, ꯅꯥꯀꯜ ꯑꯃꯗꯅ ꯐꯕꯁꯨ ꯂꯩꯒꯅꯤ꯫ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ ꯁꯤꯒꯨꯝꯕ ꯅꯦꯒꯦꯇꯤꯚ ꯊꯣꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯁꯣꯟꯊꯍꯜꯂꯤ꯫ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯕ, ꯀꯠꯊꯣꯛꯄ, ꯍꯔꯥꯎ ꯇꯌꯥꯝꯕ
ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯍꯜꯂꯤ꯫ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯂꯥꯛꯄꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯍꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤꯁꯦ ꯑꯆꯨꯝꯕꯗ ꯆꯠꯂꯤꯕ꯭ꯔꯥ ꯑꯂꯥꯟꯕꯗ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯦꯛ ꯇꯧꯕ ꯉꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯀꯜꯁꯦ ꯃꯤꯅ ꯍꯨꯔꯥꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯀꯤꯅ ꯇꯧꯕꯗꯣ, ꯑꯗꯨꯒꯨꯝꯕ ꯅꯦꯒꯦꯇꯤꯞ ꯊꯣꯠꯀꯤ ꯐꯤꯂꯤꯡꯗꯣ, ꯑꯗꯨꯅ ꯅꯦꯒꯦꯇꯤꯞ ꯑꯃꯨꯛꯀꯁꯨ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯏ꯫ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯒꯨꯝꯕ ꯅꯦꯒꯦꯇꯤꯞ ꯉꯥꯛꯇ ꯑꯦꯛꯁꯤꯗꯦꯟ ꯃꯌꯥꯝ ꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯞꯄꯨ ꯇꯧꯔꯁꯨ ꯅꯦꯒꯦꯇꯤꯞꯄꯨ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏꯟꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯁꯦꯝꯃꯒ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕꯇ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯃ ꯑꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯦ ꯑꯣꯏꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯕꯁꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝꯅ ꯈꯪꯅꯗ꯭ꯔꯤꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯏꯁꯥꯅ ꯆꯦꯟꯖ ꯇꯧꯖꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯦ ꯑꯣꯏꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯒꯗꯧꯕꯗꯒꯤ ꯊꯤꯡꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡ ꯃꯁꯤ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅꯅ ꯍꯤꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯐꯕ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯅꯤ꯫ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯈꯜꯂꯨ, ꯑꯩ ꯅꯥꯗ ꯌꯦꯛꯇꯦ, ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ, ꯑꯩꯒꯤ ꯂꯩꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ, ꯁꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯁꯤꯗ ꯈꯜꯂꯨ꯫ ꯇꯁꯦꯡꯅꯃꯛ ꯅꯠꯇꯕ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯕ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯉꯝꯃꯛꯀꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯊꯣꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯛꯅꯤꯡꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯅꯕ ꯍꯣꯠꯅꯧ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯉꯪꯉꯨ, ꯅꯠꯇ꯭ꯔꯒ ꯑꯄꯤꯛꯄ ꯑꯉꯥꯡꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯏꯟꯖꯣꯏ ꯇꯧ꯫ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ, ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯉꯥꯡ, ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯟꯗꯅ ꯑꯉꯥꯡꯗꯨ ꯈꯛꯀꯤ ꯃꯔꯝꯗ ꯈꯜꯂꯨ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯄꯨꯛꯅꯤꯡꯁꯦ ꯃꯃꯜ ꯂꯩꯇꯕ ꯄꯣꯠꯇꯧꯅ ꯈꯟꯕꯤꯒꯅꯨ꯫ ꯃꯁꯤꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯦꯟꯖꯤꯡ ꯂꯥꯛꯀꯅꯤ꯫ ꯃꯁꯦ ꯅꯪꯒꯤ ꯁꯛꯇꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯅꯁꯥ ꯅꯇꯣꯝꯇꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯉꯝꯃꯛꯀꯅꯤ꯫ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯊꯣꯠꯀꯤ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯅꯤꯁꯦ ꯀꯟꯇ꯭ꯔꯣಲ್ ꯇꯧꯕ ꯉꯝꯖꯈꯤꯕ ꯇꯥꯔꯒꯗꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯃꯁꯥ ꯃꯇꯣꯝꯇꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯆꯦꯟꯖ ꯇꯧꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯂꯣꯁꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯩꯈꯤꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ꯫ ꯕꯤꯂꯤꯌꯟ ꯀꯌꯥ ꯄꯤꯕ ꯕꯤꯜꯗꯤꯡꯗꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯜꯒꯤ ꯀꯔꯝꯕ ꯃꯐꯝꯗꯁꯨ ꯑꯩꯅ ꯁꯨꯇꯤꯒꯤ ꯏꯟꯖꯣꯏ ꯇꯧꯕ ꯆꯠꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯕ ꯉꯝꯂꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯩꯔꯛꯄꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯉꯝꯃꯤ꯫ ꯃꯁꯨꯃꯥꯏꯅ ꯍꯤꯡꯐꯝꯁꯨ ꯊꯣꯛꯏ꯫ ꯁꯤ ꯄꯨꯝꯅꯃꯛ ꯉꯝꯂꯛꯀꯗꯧꯔꯤꯁꯦ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯇꯝꯃꯒꯅꯤ꯫ ꯁꯣꯝꯅ ꯑꯂꯥꯗꯤꯟꯒꯤ ꯋꯥꯔꯤꯗꯤ ꯇꯥꯔꯝꯂꯒꯅꯤ꯫ ꯑꯂꯥꯗꯤꯟꯅ ꯃꯥꯒꯤ ꯂꯟꯇꯦꯟꯗꯨ ꯄꯥꯏꯔꯒ ꯇꯛꯎ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯖꯤꯟ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯒꯤ ꯖꯤꯟꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏ, ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯇ ꯍꯥꯏꯌꯨ, ꯑꯩ ꯈꯨꯗꯛꯇ ꯄꯤꯒꯦ꯫ ꯁꯣꯝꯅ ꯑꯂꯥꯗꯤꯟꯒꯤ ꯋꯥꯔꯤꯁꯤ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯈꯪꯉꯝꯒꯅꯤ ꯑꯗꯨꯗꯤ ꯑꯂꯥꯗꯤꯟꯅ ꯅꯤꯈꯤꯕꯗꯣ ꯄꯣꯠ 3 ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯖꯃꯥꯟ ꯑꯁꯤꯗ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯒꯤ ꯂꯤꯁ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯂꯥꯗꯤꯟꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥꯒꯤ ꯁꯛꯇꯤꯁꯦ ꯃꯥꯒꯤ ꯖꯤꯟꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯁꯨ ꯁꯤꯒꯨꯝꯕ ꯁꯛꯇꯤ ꯂꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯕꯨ ꯏꯁꯣꯔ ꯍꯥꯏꯅ ꯈꯪꯅꯩ, ꯀꯅꯥꯒꯨꯝꯕꯅ ꯌꯨꯅꯤꯚꯔꯁ ꯍꯥꯏ꯫ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯋꯥꯅꯤ, ꯄꯣꯠꯇꯤ ꯑꯃꯠꯇꯅꯤ꯫ ꯁꯣꯝꯅ ꯃꯁꯤꯒꯤ ꯁꯛꯇꯤꯁꯤꯕꯨ ꯊꯣꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯊꯣꯟꯅꯤꯡꯕ ꯑꯃ ꯊꯣꯜꯂꯨ, ꯇꯧꯕꯇꯕꯨ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯊꯛꯇꯁꯨ ꯑꯃ ꯂꯩ ꯁꯤ ꯈꯛꯇꯅꯤ꯫ ꯆꯍꯤ 3000ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯀ꯭रिꯌꯦꯇꯤꯞ ꯄ꯭ꯔꯣꯁꯦꯁꯁꯦ ꯁ꯭ꯇꯦꯞ 3 ꯍꯥꯏꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗ ꯅꯤꯖꯕ꯫
ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯁꯤꯗ ꯍꯥꯏꯖꯧ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯦꯛꯖꯦꯛꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯨ ꯅꯦꯆꯔꯁꯤꯅ ꯅꯪꯒꯤ ꯃꯗꯨꯒꯤ ꯖꯖꯃꯦꯟꯗꯣ ꯑꯗꯨꯒꯤꯗꯨꯗ ꯑꯦꯛꯁꯟ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯐꯥꯏꯅꯦꯂꯤ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯑꯦꯛꯖꯦꯛ ꯀꯔꯤꯅꯣ ꯃꯗꯣ ꯆꯦ ꯑꯃꯗ ꯏꯊꯕ ꯍꯧꯔꯣ ꯅꯪ ꯁꯨꯃꯥꯏꯅꯁꯨ ꯏꯕ ꯌꯥꯏ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯦ ꯍꯛꯆꯥꯡꯁꯦ ꯅꯥꯗ ꯌꯦꯛꯇꯔꯦ ꯁꯨꯃꯥꯏꯅ ꯏꯕꯁꯨ ꯌꯥꯏ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯔꯤꯑꯦꯛꯁꯟꯗꯣ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯃꯦꯅꯨ ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯒ ꯑꯦꯅꯤ ꯄꯣꯠꯁꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯃꯛ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯍꯥꯏꯁꯨꯕ ꯁ꯭ꯇꯦꯞꯇ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯎꯗꯅ ꯊꯥꯖꯕ ꯑꯩꯅ ꯅꯤꯖꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯃꯛ ꯐꯪꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯉꯤ ꯐꯪꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗꯗꯤ ꯐꯪꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯍꯟꯒꯗꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯒꯅꯤ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯈꯤꯕꯗꯣ ꯐꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯣꯏꯁꯨ ꯀꯔꯤꯝꯇ ꯈꯪꯈꯤꯕ ꯅꯠꯇꯦ ꯃꯁꯤꯗ ꯌꯥꯝ ꯀꯟꯅ ꯊꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗோ ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯃꯗꯨ ꯕꯤꯂꯤꯞ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯁꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯉꯨꯕ ꯄꯣꯠꯇꯣ ꯐꯪꯉꯛꯇꯕ ꯃꯇꯝꯗꯗꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯩ ꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯄ ꯍꯧꯋꯤ ꯆꯤꯡꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯍꯧꯋꯤ ꯃꯗꯨꯒꯤ ꯆꯤꯡꯅꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯍꯜꯂꯤ ꯃꯗꯨꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯣ ꯑꯗꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧ ꯑꯍꯨꯝꯁꯨꯕ ꯁ꯭ꯇꯦꯞꯇ ꯔꯤꯁꯤꯞ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅꯃꯛ ꯈꯜꯂꯨ ꯐꯪꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯑꯩ ꯐꯪꯉꯕꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯗꯨꯒꯤꯗꯣ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯀ꯭ರಿꯌꯦꯠ ꯇꯧꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎꯅ ꯂꯩꯅꯕ ꯍꯣꯠꯅꯧ ꯀꯩꯒꯨꯝꯕ ꯍꯔꯥꯎꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯥꯏꯟꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯗꯣ ꯍꯔꯥꯎꯕꯗꯨꯒ ꯃꯦꯠꯆꯤꯡ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯅꯪꯅ ꯐꯪꯅꯤꯡꯂꯤꯕ ꯄꯣꯠꯇꯣ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕ ꯌꯥꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯃꯣꯁꯅꯦꯜꯂꯤ ꯇꯆ ꯇꯧꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯒꯦꯔꯦꯟꯇꯤꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯀꯜꯄꯅꯥ ꯇꯧꯔꯒ ꯄꯣꯠ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯣ ꯁꯣꯝꯁꯦ ꯑꯐꯕ ꯀꯜꯄꯅꯥ ꯇꯧꯕ ꯍꯩꯕ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤ ꯁꯣꯝꯅ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯇꯨꯝꯗꯅ ꯂꯩꯔꯤꯕ ꯑꯄꯥꯝꯕꯗꯣ ꯇꯨꯝꯃꯤꯕ ꯄꯣꯠꯇꯣ ꯍꯧꯗꯣꯛꯄꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯇꯨꯝꯗꯅ ꯂꯩꯔꯤꯕꯁꯦ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯇꯧ ꯃꯗꯨꯅ ꯅꯪꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯔꯛꯀꯅꯤ ꯃꯗꯨꯒꯤ ꯑꯣꯏꯊꯣꯛꯈꯤꯕ ꯌꯥꯏ ꯅꯪꯅ ꯍꯦꯛ ꯃꯤꯠ ꯄꯥꯡꯉꯛꯄ ꯀꯥꯟꯗ ꯄꯣꯠꯁꯦ ꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯗꯨ ꯐꯪꯅꯅꯕ ꯂꯝꯕꯤ ꯑꯅꯧ ꯑꯅꯧꯕ ꯊꯣꯛꯂꯛꯈꯤꯕꯁꯨ ꯌꯥꯏ ꯑꯁꯨꯃꯥꯏꯅ ꯀꯩꯗꯧꯉꯩꯗ ꯈꯟꯕꯤꯒꯅꯨ ꯃꯁꯤ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯇꯧꯕ ꯍꯧꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨꯅꯤꯚꯔꯁꯅꯁꯨ ꯃꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯅꯦꯆꯔꯁꯦ ꯁ꯭ꯄꯤꯠꯇ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯃꯗꯨꯅ ꯆꯤꯡꯅꯗ ꯂꯩꯔꯒ ꯄꯟꯗꯅ ꯂꯩꯕꯤꯒꯅꯨ ꯌꯥꯝ ꯊꯨꯅ ꯑꯄꯥꯝꯕꯗꯣ ꯇꯧꯕ ꯍꯧꯕꯤꯌꯨ ꯅꯃꯥꯡꯗ ꯃꯧꯀꯥꯕ ꯐꯪꯉꯗꯤ ꯇꯧꯅꯅꯕ ꯂꯝꯕꯤꯕꯨ ꯂꯩꯔꯗꯤ ꯄꯟꯗꯅ ꯂꯩꯒꯅꯨ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯟ ꯇꯧꯕꯤꯌꯨ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯁꯣꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯗꯕꯁꯦ ꯁꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯏꯃꯦꯖ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯆꯞ ꯆꯥꯕꯤ ꯁꯣꯝꯒꯤ ꯀꯣꯛꯁꯤꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯀꯩꯒꯨꯝꯕ ꯁꯣꯝꯒꯤ ꯀꯣꯛꯇ ꯃꯗꯨꯒꯤ ꯏꯃꯦꯖꯇꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯔꯛꯀꯅꯤ ꯁꯣꯝ ꯍꯧꯕꯗ ꯍꯧꯕꯤꯌꯨ ꯖꯦꯔꯣꯗꯒꯤ ꯍꯧꯕꯤꯌꯨ ꯁꯣꯝꯒꯤ ꯖꯦꯔꯣꯗꯣ ꯑꯗꯨꯗꯒꯤ ꯂꯝꯕꯤ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯒꯅꯤ ꯅꯥꯏꯠꯇ ꯒꯥꯔꯤ ꯊꯧꯕꯁꯦ ꯃꯥꯒꯤ ꯍꯦꯗꯂꯥꯏꯠꯁꯤ ꯁꯨꯞꯅꯒꯤ ꯃꯤꯇꯔ 100 ꯅꯠꯇ꯭ꯔꯒ 200 ꯐꯥꯎꯕꯇꯪꯅꯤ ꯎꯕ ꯐꯪꯉꯤꯕꯁꯦ ꯁꯨꯝ ꯆꯠꯄꯅ ꯄꯨꯔꯥ ꯁꯍꯔꯁꯦ ꯀꯣꯏꯔꯨꯔꯒ ꯑꯃꯨꯛꯁꯨ ꯍꯜꯂꯛꯏ ꯁꯨꯃꯥꯏꯅ ꯒꯥꯔꯤꯁꯦ ꯊꯧꯔꯗꯤ
ꯁꯍꯔ ꯃꯁꯥ ꯄꯨꯝꯕ ꯀꯣꯏꯔꯨꯕ ꯌꯥꯏ꯫ ꯑꯁꯨꯃꯥꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯕꯕꯨ ꯍꯧꯔꯗꯤ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯗꯣ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯟꯊꯨꯡꯗꯨꯅꯤ ꯁꯣꯝꯅ ꯊꯋꯥꯏꯅ ꯇꯥꯅ ꯄꯥꯝꯖꯈꯤꯕ ꯄꯟꯊꯨꯡꯗꯣ꯫ ꯁꯣꯝꯅ ꯍꯪꯅꯩ, ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯅꯤ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯔꯨꯜ ꯕꯨꯛ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯄꯨꯡꯈꯥꯏ ꯑꯃ, ꯄꯨꯡ ꯑꯃ, ꯆꯍꯤ ꯀꯌꯥ, ꯃꯁꯤ ꯑꯝꯇ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯃꯁꯤꯒꯤ ꯃꯥꯝꯂꯥꯁꯤꯗꯤ ꯁꯣꯝ ꯑꯃꯁꯨꯡ ꯅꯦꯆꯔꯒꯤꯅꯤ꯫ ꯁꯥꯏꯟꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯨꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯆꯧꯕꯗꯒꯤ ꯑꯆꯧꯕ ꯄꯣꯠꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯃꯤ꯫ ꯅꯦꯆꯔꯅ ꯃꯁꯦ ꯏꯍꯣꯠ ꯍꯣꯠꯅꯗꯅ ꯑꯣꯏꯍꯜꯂꯤ꯫ ꯂꯩꯄꯥꯛꯇꯒꯤ ꯅꯥꯄꯤ ꯍꯧꯒꯠꯂꯛꯄꯁꯦ ꯀꯅꯥꯅꯁꯨ ꯍꯣꯠꯅꯔꯨꯕ ꯂꯩꯇꯦ, ꯃꯁꯥ ꯃꯇꯣꯝꯇꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯁꯤꯗꯤ ꯑꯆꯧꯕ ꯗ꯭ꯔꯤꯝꯅꯤ, ꯃꯁꯤ ꯐꯪꯕꯗ ꯀꯨꯏꯅ ꯆꯪꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯤ ꯗ꯭ꯔꯤꯝ ꯃꯆꯥꯅꯤ, ꯃꯁꯤꯗ ꯊꯨꯅ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯂꯣꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯅꯦꯆꯔꯒꯤ ꯃꯃꯥꯡꯗꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯔꯥꯏꯕꯅꯤ꯫ ꯃꯤ ꯈꯔꯗꯤ ꯑꯄꯤꯛ ꯑꯄꯤꯛꯄꯗꯒꯤ ꯇꯧꯕ ꯄꯥꯝꯃꯤ, ꯑꯗꯣ ꯍꯧꯕꯤꯔꯣ, ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗꯒꯤ ꯍꯦꯛꯇ ꯍꯧꯕꯤꯔꯣ꯫ ꯃꯤꯅ ꯇꯥꯕꯗꯤ ꯉꯛꯀꯅꯤ, ꯑꯩꯅ ꯑꯩꯒꯤ ꯀꯥꯔꯁꯦ ꯀꯃꯥꯏꯅ ꯄꯥꯔꯀꯤꯡ ꯇꯧꯏ ꯍꯥꯏꯕꯗꯣ꯫ ꯑꯩꯅ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯂꯥꯛꯏ꯫ ꯑꯩꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯏ ꯑꯗꯨꯗꯤ ꯑꯩꯅ ꯒꯥꯔꯤ ꯈꯥꯝꯅꯤꯡꯕ ꯃꯐꯝꯗꯣ ꯑꯗꯨ ꯈꯥꯂꯤ ꯑꯣꯏꯔꯝꯁꯅꯨ ꯍꯥꯏꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯏ꯫ ꯃꯗꯨꯃꯛꯁꯨ ꯑꯗꯨꯝ ꯐꯪꯉꯤ꯫ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯤꯅꯠ 2-3 ꯉꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯑꯩ ꯄꯨꯟꯁꯤꯗꯗꯤ ꯁꯨꯃꯥꯏꯅꯇ ꯇꯧꯏ꯫ ꯃꯤ ꯑꯌꯥꯝꯕꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯁꯨꯡꯐ ꯐꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯃꯈꯜꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ, ꯍꯧꯖꯤꯛ ꯅꯪꯅ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯁꯣꯝꯅ ꯃꯁꯤꯒꯤ ꯂꯣꯁꯦ ꯐꯖꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯃꯗꯨ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯕ ꯍꯧꯔꯛꯀꯅꯤ꯫ ꯁꯣꯝꯅ ꯁꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯍꯤꯡꯁꯦ ꯆꯦꯟꯖ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯁꯣꯝꯒꯤ ꯖꯖꯃꯦꯟꯁꯤ ꯍꯥꯟꯅ ꯆꯦꯟꯖ ꯇꯧꯕꯤꯌꯨ꯫ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯕꯤꯜ ꯄꯦꯃꯦꯟꯒꯨꯝꯕꯒꯤ ꯃꯊꯥ ꯁꯥꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯂꯦꯇꯔ ꯕꯣꯛꯁ ꯍꯥꯡꯕ ꯃꯇꯝꯗꯁꯨ ꯕꯤꯜꯗꯣ ꯈꯛꯇ ꯂꯩꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯈꯟꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯁꯣꯝꯅ ꯑꯐꯕ ꯑꯥꯁꯥꯗꯤ ꯇꯧꯔꯨꯕ ꯂꯩꯇꯦ, ꯑꯐꯕ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ? ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯉꯣꯟꯗ ꯇꯣꯏꯔꯤꯕ ꯂꯟꯗꯣꯟ ꯃꯗꯨꯒꯤ ꯅꯣꯇꯤꯁꯀꯨꯝꯕ ꯂꯥꯛꯄ ꯁꯨꯝꯕꯇꯒꯤ ꯈꯜꯂꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯃꯛ ꯂꯥꯛꯀꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯈꯟꯕꯒꯤ ꯃꯗꯨ ꯂꯥꯛꯄꯅꯤ꯫ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯕ ꯄꯣꯠꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯈꯟꯖꯕ, ꯅꯪꯅ ꯍꯥꯏꯕ ꯃꯈꯩꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ꯫ ꯃꯤ ꯑꯌꯥꯝꯕꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯅꯤ ꯑꯩꯅ ꯍꯤꯡꯉꯤꯁꯤ꯫ ꯑꯦꯛꯆꯨꯑꯦꯂꯤ ꯁꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯧꯖꯤꯛ ꯑꯣꯏꯕ ꯅꯠꯇꯦ, ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯅꯨꯄꯤꯗꯣ ꯐꯪꯗ꯭ꯔꯦ, ꯅꯠꯇ꯭ꯔꯒ ꯑꯩ ꯍꯛꯆꯥꯡ ꯐꯠꯇꯦ꯫ ꯉꯁꯤ ꯑꯩꯅ ꯅꯤꯡꯕ ꯀꯥꯏꯔꯤꯕ, ꯑꯋꯥꯠ ꯑꯄꯥꯅ ꯄꯤꯛ ꯊꯜꯂꯤꯕ ꯄꯣꯠꯁꯦ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯐꯪꯉꯤꯕꯅꯤ꯫ ꯃꯗꯨꯅ ꯄ꯭ꯂꯤꯖ ꯂꯥꯛꯀꯗꯧꯕ ꯄꯨꯟꯁꯤꯁꯤꯗ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯂꯣꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ, ꯄꯣꯖꯤꯇꯤꯚ ꯈꯟꯕꯤꯌꯨ꯫ ꯍꯧꯖꯤꯛꯁꯦ ꯁꯣꯝꯅ ꯄꯨꯟꯁꯤꯁꯦ ꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯩ ꯇꯧꯕ ꯌꯥꯏ? ꯁꯣꯝ ꯗꯥꯏꯔꯤ ꯑꯃ ꯄꯥꯏꯕꯤꯔꯣ, ꯑꯗꯨꯒ ꯂꯤꯁ ꯁꯦꯝꯕꯤꯔꯣ꯫ ꯁꯣꯝꯗ ꯃꯇꯦꯡ ꯇꯧꯕꯤꯔꯛꯈꯤꯕ, ꯅꯪꯅ ꯊꯦꯡꯛꯐꯨꯜ ꯇꯧꯒꯦꯅ ꯈꯟꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛꯇ ꯏꯊꯕꯤꯔꯣ꯫ ꯃꯗꯨꯇꯅ ꯁꯣꯝꯒꯤ ꯂꯥꯛꯀꯗꯧꯕ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕꯒꯤ ꯑꯅꯧꯕ ꯏꯅꯔꯖꯤ ꯑꯃ ꯄꯣꯛꯀꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡ, ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ, ꯏꯔꯩꯀꯥꯏ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯗꯨꯗ ꯊꯦꯡꯛꯁ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ, ꯃꯤꯠ, ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯏꯁꯣꯔꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯦꯡꯛꯁ ꯇꯧꯕꯤꯌꯨ꯫ ꯑꯇꯣꯞꯄꯗ ꯊꯦꯡꯛꯁ ꯇꯧꯕꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯁꯣꯝꯅ ꯁꯣꯝꯒꯤ ꯅꯨꯄꯤꯗ ꯊꯕꯛ ꯃꯆꯥꯒꯤꯗꯃꯛꯇꯁꯨ ꯃꯉꯣꯟꯗ ꯊꯦꯡꯛꯁ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯥꯅꯁꯨ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯍꯦꯟꯅ ꯇꯧꯅꯤꯡꯒꯅꯤ꯫
ꯃꯁꯤꯅꯅꯤ ꯊꯦꯡꯛꯁ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯐꯪꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯎꯄꯥꯏꯅꯤ꯫ ꯊꯥꯒꯠꯄ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯅꯤ, ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯄꯣꯠꯅꯤ꯫ ꯑꯩꯅ ꯍꯥꯟꯅꯗꯁꯨ ꯍꯥꯏꯔꯕꯗꯨꯅꯤ, ꯁꯣꯝꯁꯦ ꯗ꯭ꯔꯤꯝ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒꯤ ꯗ꯭ꯔꯤꯝꯗꯨ ꯐꯪꯉꯣ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯊꯦꯡꯛꯁꯐꯨꯜ ꯇꯧ꯫ ꯊꯦꯡꯛꯁꯐꯨꯜ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯆꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯤ꯫ ꯑꯩꯅ ꯇꯨꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯁꯨ ꯃꯗꯨꯗ ꯊꯦꯡꯛꯁ, ꯑꯗꯨꯒ ꯕ꯭ꯔꯁ ꯇꯧꯔꯁꯨ ꯊꯦꯡꯛꯁ, ꯏꯁꯤꯡ ꯊꯛꯑꯁꯨ ꯊꯦꯡꯛꯁ, ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯛꯁ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯦꯡꯛꯁ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯆꯤꯟꯗ ꯈꯛꯇ ꯊꯦꯡꯛꯁ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯦ ꯊꯦꯡꯛꯁ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯆꯤꯟꯐꯥ ꯇꯧꯔꯒ ꯍꯥꯏꯕꯤ ꯁꯥꯟꯅꯕꯗꯨꯁꯨ ꯅꯠꯇꯦ, ꯊꯃꯣꯏ ꯁꯦꯡꯅ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯍꯥꯏꯕ ꯊꯦꯡꯛꯁꯇꯨꯅꯤ꯫ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯇꯣꯞ-ꯇꯣꯞꯄ ꯃꯑꯣꯡꯗ ꯑꯐꯕ ꯄꯣꯠꯁꯦ ꯈꯟꯕ ꯍꯧꯕꯤꯔꯣ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕꯤꯔꯅꯨ, ꯑꯩꯒꯤ ꯀꯥꯔ ꯐꯖꯕ ꯂꯩꯇꯦ, ꯑꯩ ꯌꯨꯝ ꯐꯖꯕ ꯂꯩꯇꯦ, ꯑꯩ ꯐꯤ ꯐꯖꯕꯁꯨ ꯂꯩꯇꯦ, ꯑꯩ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯇꯦ, ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯗꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯔꯣ꯫ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯤ, ꯁꯣꯝꯅ ꯄꯥꯝꯗꯕ ꯄꯣꯠꯇꯨꯅꯤ, ꯃꯗꯨꯅ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯕꯤꯒꯅꯨ꯫ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯅꯤꯡꯁꯤꯡꯉꯨ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯣꯝꯒꯤ ꯃꯤꯠ, ꯅꯥꯀꯣꯡ, ꯅꯥꯇꯣꯟ, ꯈꯣꯡ ꯈꯨꯠ, ꯅꯪꯒꯤ ꯑꯔꯩꯕꯁꯤꯡꯗꯨꯗ ꯊꯦꯡꯛꯁ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯑꯩꯅ ꯅꯨꯡ ꯑꯃ ꯂꯩꯔꯝꯃꯤ, ꯅꯨꯡꯗꯣ ꯑꯩꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯝꯃꯤ꯫ ꯅꯨꯡꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯍꯦꯛ ꯄꯥꯏꯕ ꯃꯇꯝꯁꯤꯗꯅꯦ, ꯑꯩ ꯀꯅꯥꯅꯣ ꯑꯃꯗ ꯊꯦꯡꯛꯁ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯃꯗꯨꯒꯤ ꯅꯨꯡꯗꯣ ꯄꯥꯏꯈꯠꯂꯦ, ꯑꯗꯨꯒ ꯊꯦꯡꯛꯁ ꯇꯧꯏ, ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯡꯗꯣ ꯑꯩꯅ ꯖꯦꯕꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯩꯅ ꯖꯦꯕꯁꯤ ꯍꯨꯝꯖꯤꯜꯂꯨ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯨꯡꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯤ ꯅꯨꯡꯁꯤꯒ ꯑꯩꯒ ꯇꯣꯉꯥꯟꯕ ꯃꯔꯤ ꯑꯃ ꯂꯩꯅꯩ꯫ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦ꯫ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯖꯦꯕꯇꯒꯤ ꯅꯨꯡꯁꯤ ꯇꯥꯔꯦ꯫ ꯃꯥꯅ ꯁꯤ ꯅꯨꯡꯁꯤ ꯀꯩꯅꯣ? ꯑꯩꯅ ꯅꯨꯡꯗꯨ ꯂꯧꯈꯠꯂꯦ, ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯅꯨꯡꯁꯤꯒꯤ ꯃꯃꯤꯡ ꯇꯧꯕꯤꯃꯟ ꯈꯪꯕꯒꯤ ꯎꯠꯄꯒꯤ ꯅꯨꯡ ꯀꯧꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯔꯨꯞꯁꯤꯅ ꯃꯦꯜ ꯑꯃ ꯊꯥꯔꯛꯑꯦ꯫ ꯃꯦꯜꯁꯤꯗ ꯃꯥꯅ ꯏꯔꯤꯕꯁꯦ, ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯄꯒꯤ ꯅꯨꯡꯗꯣ ꯂꯩꯔꯒꯗꯤ 2-3ꯇ ꯊꯥꯕꯤꯔꯛꯑꯣ꯫ ꯃꯗꯨꯒꯤ ꯅꯨꯡꯗꯨꯗꯤ ꯁꯣꯔꯣꯛꯇ ꯇꯥꯔꯝꯕꯗꯒꯤ ꯑꯩꯅ ꯈꯨꯟꯈꯤꯕꯅꯤ, ꯀꯩꯁꯨ ꯂꯩꯕ ꯅꯨꯡ ꯅꯠꯇꯦ꯫ ꯃꯗꯒꯤ ꯑꯩꯅ ꯑꯅꯛꯄ ꯇꯨꯔꯦꯟ ꯑꯃꯗ ꯆꯠꯂꯦ, ꯃꯗꯨꯒ ꯌꯥꯝꯅ ꯆꯥꯎꯗꯕ ꯅꯨꯡ ꯃꯆꯥ ꯈꯔ ꯂꯧꯈꯠꯂꯦ, ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯥꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯃꯦꯜ ꯑꯃ ꯂꯥꯛꯑꯦ꯫ ꯃꯦꯜꯁꯤꯗ ꯏꯔꯤꯕꯁꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯔꯛꯑꯦ, ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃꯁꯨ ꯍꯥꯏꯗꯧꯕ ꯂꯩ꯫ ꯅꯪꯅ ꯊꯥꯔꯛꯄ ꯅꯨꯡꯁꯤꯡꯗꯣ ꯑꯩꯅ ꯅꯨꯡ ꯑꯃꯃꯝꯗ $10 ꯔꯦꯠꯇ ꯌꯣꯜꯂꯦ꯫ ꯁꯨꯃꯥꯏꯅ ꯅꯨꯡ 10,000ꯃꯨꯛꯁꯦ ꯑꯩꯅ ꯌꯣꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯅ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯆꯦꯔꯤꯇꯤ ꯑꯣꯏꯅ ꯗꯥꯟ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯑꯩꯅ ꯊꯦꯡꯛꯁ ꯇꯧꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯃꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯃꯟ ꯈꯪꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯁꯣꯝꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯒꯦ꯫ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯁꯛꯇꯤ ꯀꯜꯂꯤ, ꯃꯁꯤꯒꯤꯁꯦ ꯅꯈꯣꯏꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯅ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯄꯣꯂꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯃꯗꯨ 1980-1990 ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯗ ꯌꯨꯁ ꯇꯧꯈꯤ꯫ ꯚꯤꯖꯨꯑꯦꯜ ꯃꯣꯇꯣꯔ ꯔꯤꯍꯔꯁꯦꯜ꯫ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ, ꯅꯪꯅ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯕꯥꯏꯑꯣꯐꯤꯗꯕꯦꯛꯀꯤ ꯋꯥꯌꯔꯗꯣ ꯑꯣꯂꯦꯝꯄꯤꯛꯀꯤ ꯄ꯭ꯂꯦꯌꯔꯁꯤꯡꯗꯣ ꯑꯗꯨꯗ ꯀꯅꯦꯛ ꯇꯧꯏ꯫ ꯑꯗꯨꯒ ꯃꯣꯏꯗ ꯍꯥꯏ, ꯇ꯭ꯔꯦꯛꯇ ꯆꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅꯃꯛ ꯆꯦꯜꯂꯨ, ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯐꯝꯅ ꯅꯪꯒꯤ ꯀꯣꯛꯇ ꯈꯛꯇ ꯆꯦꯜꯂꯨ꯫ ꯃꯗꯨꯒꯤ ꯔꯤꯖꯜꯇ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯥꯛꯏꯕ ꯔꯤꯌꯦꯛꯁꯟꯁꯦ ꯃꯥꯅ ꯇ꯭ꯔꯦꯛꯇ ꯆꯦꯜꯂꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯔꯤꯌꯦꯛꯁꯟ ꯂꯥꯛꯏ꯫ ꯑꯩ ꯋꯥꯈꯜꯗ ꯃꯥꯒꯤ ꯀꯣꯛꯁꯤꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯅ ꯇꯧꯏ, ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯁꯣꯝꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯗꯨꯒꯤ ꯏꯃꯦꯖꯇꯣ ꯁꯣꯝꯒꯤ ꯀꯣꯛꯁꯤꯗ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯗꯨꯒꯤ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜ ꯔꯤꯖꯜꯇꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯕꯤꯌꯨ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩ ꯈꯨꯠꯁꯦ ꯁꯤꯒꯤꯁꯦ ꯇꯨꯡꯗꯒꯤ ꯌꯦꯡꯉꯨ꯫
ꯁꯣꯝꯒꯤ ꯈꯨꯠꯀꯤ ꯃꯁꯤꯗ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ, ꯃꯁꯤꯒꯤ ꯁ꯭ꯀꯤꯟ, ꯈꯨꯖꯤꯟ, ꯈꯨꯗꯣꯞ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯨ꯫ ꯑꯗꯒꯤ ꯃꯤꯠ ꯇꯨꯝꯁꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯣꯝꯒꯤ ꯈꯨꯠꯁꯦ ꯁꯤꯁꯤꯅ ꯁꯣꯝꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯀꯥꯔꯗꯣ ꯑꯍꯟꯕ ꯂꯧꯔꯒ ꯃꯁꯤ ꯊꯧꯕ ꯍꯧꯔꯕꯅꯤ ꯍꯥꯏꯅ ꯅꯈꯨꯠꯁꯤꯅ ꯆꯦꯠꯅ ꯄꯥꯏꯔꯣ꯫ ꯄꯨꯔꯥ ꯐꯤꯂꯤꯡ ꯇꯧꯔꯣ꯫ ꯈꯣꯡꯒꯁꯤꯁꯨ ꯕ꯭ꯔꯦꯛꯇ ꯅꯦꯠꯅꯕꯗꯧꯅ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ꯫ ꯃꯁꯤꯗ ꯂꯥꯛꯀꯗꯕ ꯐꯤꯂꯤꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯁꯣꯝꯅ ꯒꯥꯔꯤ ꯑꯅꯧꯕ ꯂꯩꯅꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯔꯣꯏ꯫ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯒꯥꯔꯤꯗꯣ ꯑꯣꯜꯔꯦꯗꯤ ꯅꯪꯅ ꯐꯪꯉꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯡꯕ ꯑꯗꯨꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯈꯛꯅ ꯃꯗꯨ ꯑꯣꯏꯊꯣꯛꯀꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯂꯥꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯀꯜꯄꯅꯥ ꯇꯧꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯅꯁꯥꯅ ꯆꯦꯛ ꯇꯧ꯫ ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯄꯥꯝꯃꯤꯕ ꯀꯥꯔꯗꯣ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗ ꯂꯩꯔꯕ꯭ꯔꯥ? ꯄꯨꯛꯅꯤꯡꯁꯤꯅ ꯁꯨꯃꯥꯏꯅꯒ ꯈꯜꯂꯤꯖꯥꯠꯂꯥ? ꯑꯩ ꯍꯌꯦꯡ ꯂꯧꯒꯦ, ꯃꯁꯤꯕꯨ ꯑꯩꯅ ꯂꯧꯕ ꯉꯝꯒꯗ꯭ꯔꯅꯦ? ꯁꯨꯃꯥꯏꯅ ꯆꯤꯡꯅꯕꯒ ꯂꯩꯔꯤꯖꯥꯠꯂꯥ? ꯑꯁꯨꯃꯥꯏꯅ ꯐ꯭ꯌꯨꯆꯔꯗ ꯐꯪꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯇꯥꯔꯒꯗꯤ ꯐ꯭ꯌꯨꯆꯔꯗ ꯈꯛꯇ ꯐꯪꯒꯅꯤ, ꯄ꯭ꯔꯦꯖꯦꯟꯠ ꯂꯥꯏꯐꯇ ꯐꯪꯕ ꯉꯝꯂꯣꯏ꯫ ꯁꯣꯝꯁꯦ ꯁꯣꯝꯒꯤ ꯑꯃꯝꯕ ꯀꯥꯁꯤꯗ ꯑꯉꯥꯎꯕ ꯁꯥꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛ ꯏꯟꯖꯣꯏ ꯇꯧꯕꯤꯌꯨ, ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯤ ꯈꯔꯅꯗꯤ ꯍꯪꯒꯅꯤ ꯃꯁꯤꯕꯨ ꯇꯧꯗꯕ ꯌꯥꯗꯕ꯭ꯔꯥ? ꯁꯤꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯣꯏ, ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯣꯝꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕꯗꯣ ꯃꯗꯨꯅ ꯊꯣꯡ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯔꯛꯏ꯫ ꯌꯨꯅꯤꯚꯔꯁꯀꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯁꯤꯗ ꯔꯤꯑꯦꯛꯁꯟ ꯇꯧꯕ ꯍꯧꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ? ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯤꯒꯅꯨ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯍꯣꯡꯕ ナꯏꯗꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯗ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄꯨꯔꯦ 100% ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯅꯦꯆꯔꯅꯤ꯫ ꯃꯁꯤꯗꯤ ꯃꯗꯨꯗ ꯗꯤꯄꯦꯟ ꯇꯧꯏ꯫ ꯑꯗꯨꯗꯤ ꯁꯣꯝ ꯑꯃꯁꯨꯡ ꯁꯣꯝꯒꯤ ꯃꯪ ꯑꯅꯤꯁꯤꯒꯤ ꯆꯥꯅ ꯆꯤꯟꯅꯕ ꯍꯥꯏꯕꯗꯤ ꯄꯨꯡꯂꯣꯟ ꯅꯥꯏꯅ ꯆꯠꯄꯒꯤ ꯁ꯭ꯄꯤꯗꯇꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯔꯤꯖꯜꯇꯣ ꯑꯉꯛꯄ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯖꯥꯗꯨ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯕꯩ ꯃꯊꯧ ꯇꯥꯗꯦ꯫ ꯁꯦ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕꯇ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯦꯆꯔ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯔꯛꯀꯤ ꯕꯦꯂꯦꯟꯁꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯗꯨꯒꯨꯝꯕ ꯃꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤꯕ ꯃꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯗ꯭ꯔꯤꯕ ꯃꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯑꯃꯈꯛꯇꯅꯤ꯫ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯤꯡꯁꯤꯅ ꯃꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯁꯤꯡꯁꯤꯅ ꯃꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯕꯗꯒꯤꯅꯤ꯫ ꯃꯤ ꯈꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯃꯗꯨꯒꯤ ꯃꯥꯁꯇꯔ ꯑꯣꯏ, ꯑꯗꯨꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯍꯧꯋꯤ꯫ ꯑꯗꯨꯒ ꯍꯥꯏ ꯑꯩ ꯄꯨꯟꯁꯤꯁꯦ ꯆꯦꯟꯖ ꯇꯧꯗꯣꯔꯕꯅꯤ, ꯃꯗꯒꯤ ꯇꯞꯅ ꯇꯞꯅ ꯇꯣꯛꯊꯣꯛꯈꯤ꯫ ꯁꯣꯝꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯐꯪꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔ ꯃꯇꯝꯗꯣ ꯃꯗꯨ ꯇꯣꯛꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯁꯇ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯥꯟꯅꯗꯕ ꯄꯣꯠꯅꯤ, ꯑꯗꯒꯤ ꯅꯦꯆꯔꯒꯤ ꯁꯦꯀ꯭ꯔꯦꯠꯁꯦ ꯃꯊꯧ ꯇꯧꯕ ꯂꯦꯞꯈꯤ꯫ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯒꯤ ꯅꯤꯌꯣꯝꯁꯦ ꯑꯩꯅ ꯂꯥꯏꯐꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯅꯕ ꯑꯍꯥꯟꯕ ꯑꯩꯅ ꯇꯧꯕ ꯃꯇꯝꯗꯣ 1995ꯇꯅꯤ꯫ ꯑꯩꯅ ꯚꯤꯖꯟ ꯕꯣꯔꯗ ꯑꯃ ꯁꯦꯝꯃꯤ꯫ ꯃꯗꯨꯒꯤ ꯚꯤꯖꯟ ꯕꯣꯔꯗꯇꯨꯗ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯄꯨꯝꯅꯃꯛꯁꯦ ꯏꯔꯒ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯕꯣꯔꯗꯇꯨꯗ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯒ ꯃꯥꯟꯅꯕ ꯐꯣꯇꯣꯁꯦ ꯀꯛꯑꯒ ꯍꯥꯞꯄꯤ꯫ ꯀꯥꯔ, ꯘꯔꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯃꯤꯟꯅꯒꯗꯧꯕ ꯅꯨꯄꯤ ꯁꯤꯡꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯚꯤꯖꯟ ꯕꯣꯔꯗꯇꯣ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯗꯨꯒꯤ ꯄꯣꯁꯇꯔꯁꯤꯡꯗꯣ ꯐꯛꯂꯥꯡꯗ ꯊꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩꯅ ꯐꯪꯖꯈ꯭ꯔꯕꯗꯧꯅ ꯈꯜꯂꯤ꯫ ꯑꯩꯅ ꯌꯨꯝꯁꯦ ꯁꯤꯐ ꯇꯧꯅꯅꯕ ꯍꯣꯠꯅꯩ꯫ ꯆꯍꯤ 5 ꯃꯅꯨꯡꯗ ꯌꯨꯝ 5ꯔꯛ ꯑꯩꯅ ꯁꯤꯜꯂꯤ꯫ ꯑꯩꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯆꯠꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯂꯧꯏ꯫ ꯆꯍꯤ ꯑꯃꯒꯤ ꯑꯩꯅ ꯀꯣꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯂꯧꯈꯤ꯫ ꯌꯨꯝꯗꯨꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯃꯈꯩꯁꯦ ꯂꯣꯏꯅ ꯁꯤꯐ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛꯇ ꯑꯩꯒꯤ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯅ ꯕꯣꯛꯁ ꯑꯃꯗ ꯐꯝꯃꯤ꯫ ꯃꯥꯅ ꯐꯝꯃꯤꯕ ꯕꯣꯛꯁꯇꯣ ꯆꯍꯤ 5ꯁꯤꯗꯒꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤꯕ ꯕꯣꯛꯁꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯤꯅ ꯃꯈꯣꯡꯁꯤꯅ ꯕꯣꯛꯁꯁꯤꯗ ꯗꯪ ꯗꯪ ꯂꯥꯎꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯩꯅ
ꯃꯗꯨ ꯗꯤꯁꯇꯔꯕ ꯑꯣꯏꯕꯗꯒꯤ ꯊꯤꯜꯂꯅꯨ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ, ꯄꯄꯥ ꯁꯤꯒꯤ ꯕꯣꯛꯁꯁꯤꯗ ꯀꯩꯅꯣ ꯌꯥꯎꯔꯤꯁꯤ? ꯁꯤꯒꯤ ꯕꯣꯛꯁꯇꯨꯗ ꯑꯩꯒꯤ ꯚꯤꯖꯟ ꯕꯣꯔꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯚꯤꯖꯟ ꯕꯣꯔꯗ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥꯁꯤꯅ ꯀꯩ ꯈꯪꯒꯅꯤ? ꯑꯗꯒꯤ ꯑꯩꯅ ꯃꯥꯏ ꯃꯅꯥꯛ ꯆꯪꯁꯜꯂꯦ, ꯑꯗꯨꯒ ꯚꯤꯖꯟ ꯕꯣꯔꯗ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯃꯗꯨ ꯌꯥꯎꯔꯤꯁꯤꯡꯗꯨ ꯀꯩꯅꯣ, ꯑꯩ ꯅꯉꯣꯟꯗ ꯐꯖꯅ ꯇꯥꯛꯄꯤꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯛꯁꯇꯣ ꯍꯥꯡꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯄꯥꯝꯅ ꯅꯤꯡꯖꯔꯛꯄ ꯌꯨꯝ꯫ ꯃꯗꯨꯒꯤ ꯌꯨꯝꯒꯤ ꯐꯣꯇꯣꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯄꯨꯡ ꯉꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ꯫ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯐꯣꯇꯣꯗꯨ ꯂꯩꯔꯤꯕ ꯌꯨꯝꯗꯨꯃꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯔꯝꯃꯤꯕꯁꯦ꯫ ꯃꯁꯤ ꯀꯔꯝ ꯀꯥꯟ ꯂꯩꯈꯤ, ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥꯅ ꯆꯪꯁꯜꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ, ꯄꯄꯥ ꯀꯩꯒꯤ ꯀꯞꯄꯤꯕꯅꯣ? ꯑꯩꯅ ꯈꯨꯝꯃꯤ, ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯩ ꯀꯩ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕꯁꯦ, ꯑꯗꯨꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯈꯪꯕ ꯉꯝꯃꯦ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯦ꯫ ꯑꯩꯅ ꯀꯃꯥꯏꯅ ꯀꯝꯄꯅꯤ ꯂꯤꯡꯈꯠꯈꯤ, ꯌꯨꯝꯁꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯈꯤ, ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯌꯨꯅꯤꯚꯔꯁꯀꯤ ꯁꯦꯀ꯭ꯔꯦꯠꯁꯦ ꯐꯖꯅ ꯌꯨꯁ ꯇꯧꯕꯗꯒꯤꯅꯤ꯫ ꯀꯟꯐꯥꯔꯝ ꯇꯧꯔꯣ ꯅꯪ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣ? ꯊꯥꯖꯕꯤꯔꯣ ꯅꯪꯁꯨ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯒꯤꯁꯨ ꯐꯪꯕꯒꯤ ꯍꯛ ꯂꯩꯖꯩ꯫ ꯃꯤꯠ ꯇꯨꯝꯁꯜꯂꯣ, ꯑꯗꯨꯒ ꯃꯇꯝ ꯆꯪꯅ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪ ꯐꯪꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯅꯉꯣꯟꯗ ꯇꯧꯕꯤꯔꯛꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯨ, ꯃꯗꯨꯒꯤ ꯊꯦꯡꯛꯐꯨꯜ ꯇꯧ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯅꯪ ꯅꯊꯧ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯇꯧꯔꯣ꯫ ꯅꯪꯒꯤ ꯗ꯭ꯔꯤꯝꯗꯨꯗꯤ ꯅꯦꯆꯔꯗ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯅꯪꯒꯤ ꯗ꯭ꯔꯤꯝꯗꯨꯕꯨ ꯄꯤꯕꯗꯤ ꯅꯦꯆꯔꯒꯤ ꯃꯊꯧꯅꯤ꯫ ꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯆꯦꯟꯖ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯁꯦ ꯅꯦꯒꯦꯇꯤꯚꯅꯤ꯫ ꯃꯥꯅ ꯍꯥꯏ, ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯁꯦ ꯃꯤ ꯐꯠꯇꯕꯁꯤꯡꯅꯤ, ꯃꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯁꯤꯒꯤ ꯏ ꯊꯛꯏ꯫ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏ, ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯁꯦ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯃꯗꯨꯗ ꯙꯣꯀꯥ ꯇꯧꯔꯒ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯗꯨꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯦ ꯑꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯆꯞ ꯆꯥꯅ ꯈꯟꯈꯤ꯫ ꯑꯩꯒꯤ ꯗꯦꯠꯅ ꯇꯣꯏꯅ ꯍꯥꯏꯕ ꯑꯃ, ꯄꯩꯁꯥꯁꯦ ꯎꯗ ꯄꯥꯟꯕ ꯎꯅꯥ ꯅꯠꯇꯦ, ꯑꯩꯁꯦ ꯀꯔꯣꯔꯄꯇꯤꯗꯧꯅ ꯎꯕ꯭ꯔꯥ? ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯟꯈꯤ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯅꯤ, ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯁꯇꯔ W. ꯀ꯭ꯂꯦꯃꯦꯟ ꯁ꯭ꯇꯣꯟꯁꯤꯒ ꯎꯅꯔꯨꯕ ꯃꯇꯝꯗꯒꯤ ꯑꯉꯛꯄ ꯐꯪꯅ ꯆꯦꯟꯖ ꯇꯧꯈꯤ꯫ ꯑꯗꯨꯒ ꯁ꯭ꯇꯣꯟꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯕ ꯉꯝꯕ ꯂꯦꯚꯦꯜꯗꯣ, ꯑꯗꯨꯒꯤ ꯅꯦꯛꯁ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯗ꯭ꯔꯤꯝ ꯑꯃ ꯃꯪꯉꯣ꯫ ꯃꯗꯨꯒꯤ ꯗ꯭ꯔꯤꯝꯗꯣ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯀꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯆꯍꯤꯒꯤ ꯏꯟꯀꯝꯁꯦ $9,000,000ꯅꯤ꯫ ꯃꯗꯒꯤ ꯑꯩꯅ ꯆꯍꯤ ꯑꯃꯗ $1,00,000 ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯃꯗꯨꯒꯤ ꯗ꯭ꯔꯤꯝ ꯇꯧꯕ ꯍꯧꯏ꯫ ꯃꯗꯨꯒꯤ ꯗ꯭ꯔꯤꯝꯗꯣ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯑꯗꯨ ꯇꯥꯟꯅꯅꯕꯒꯤ ꯂꯝꯕꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯜꯂꯦ, ꯆꯍꯤ ꯑꯃꯗ $1,00,000 ꯇꯥꯟꯒꯅꯤ, ꯃꯁꯤ ꯆꯞ ꯆꯥꯕꯤ ꯊꯥꯖꯕꯅꯤ, ꯃꯁꯤ ꯑꯩꯒꯤ ꯑꯔꯦꯞꯄꯅꯤ꯫ ꯑꯗꯒꯤ ꯁ꯭ꯇꯣꯟꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯩꯅ ꯐꯣꯂꯣ ꯇꯧꯔꯦ꯫ ꯁꯤ ꯗ꯭ꯔꯤꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯅꯦꯆꯔꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯕ ꯂꯣ ꯄꯨꯝꯅꯃꯛꯇꯣ ꯐꯣꯂꯣ ꯇꯧꯔꯦ꯫ ꯑꯩꯅ $100ꯒꯤ ꯅꯣꯠ ꯑꯃ ꯂꯧꯔꯦ, ꯃꯗꯨꯗ ꯖꯦꯔꯣꯁꯦ ꯈꯨꯠꯅ ꯌꯦꯛꯁꯜꯂꯒ $1,00,000 ꯁꯨꯍꯜꯂꯦ꯫ ꯑꯩꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡꯁꯦ ꯁꯤꯒꯤ ꯍꯦꯛ ꯃꯤꯠꯌꯦꯡꯐꯝ ꯁꯤꯂꯤꯡ ꯃꯊꯛꯁꯤꯗ ꯅꯞꯁꯜꯂꯦ, ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯩꯅ ꯌꯥꯍꯧꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩ ꯋꯥꯈꯜꯁꯤꯗ ꯃꯪꯖꯩ, $1,00,000 ꯑꯩ ꯇꯥꯜꯂꯕꯅꯤ, ꯑꯩ ꯀꯣꯏꯔꯤꯕꯅꯤ, ꯁꯥꯜꯂꯤꯕꯅꯤ, ꯀꯥꯔ ꯐꯖꯕ ꯇꯣꯡꯉꯤꯕꯅꯤ, ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯪꯉꯤ꯫ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯔꯤꯖꯜ ꯑꯃꯐꯥꯎ ꯂꯥꯛꯈꯤꯗꯦ꯫ ꯅꯣꯡꯃ ꯑꯩꯅ ꯕꯥꯊꯔꯨꯝꯗ ꯏꯔꯨꯖꯔꯤꯉꯩꯗ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯏ꯫ ꯑꯩꯅ ꯏꯖꯈꯤꯕ ꯀꯤꯇꯥꯕ ꯑꯃ ꯂꯩ, ꯃꯗꯨꯗꯣ 25 ꯁꯦꯟꯒꯤ ꯍꯤꯁꯥꯕꯇ ꯌꯣꯟꯈꯤꯕ ꯇꯥꯔꯒꯗꯤ $1,00,000 ꯐꯪꯉꯤ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯗꯨꯒꯤ ꯅꯣꯂꯦꯖꯇꯤ ꯑꯩꯉꯣꯟꯗ ꯂꯥꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯅꯤꯡꯉꯤ, ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯑꯗꯤ ꯃꯗꯨꯗ ꯑꯦꯛꯁꯟ ꯇꯧꯕꯤꯌꯨ꯫ ꯅꯣꯡꯃ ꯑꯩꯅ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯒꯤ ꯃꯤꯠ ꯃꯃꯥꯡꯁꯦ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯗꯒꯤ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯑꯦ, ꯑꯩꯒꯤ ꯀꯣꯕꯔꯁꯤꯁꯨ ꯃꯤꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕ $3,00,000ꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯌꯣꯟꯈꯤꯕ ꯌꯥꯅꯤ꯫ ꯃꯗꯨꯒꯤ ꯍꯞꯇꯥ 6ꯀꯤ ꯃꯇꯨꯡꯗ ꯍꯟꯇꯔ ꯀꯣꯂꯦꯖꯇ ꯑꯩꯅ ꯂꯦꯛꯆꯔ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯐꯝꯗꯩ ꯊꯣꯛ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯂꯦꯛꯆꯔꯗꯣ ꯌꯥꯝꯅ ꯐꯖꯩꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯅꯪꯒꯤ ꯏꯟꯇꯔꯚꯤꯌꯨ ꯇꯧꯕ ꯄꯥꯝꯃꯤ, ꯃꯁꯤ ꯍꯥꯏꯔꯒ ꯀꯥꯔꯗ ꯑꯃ ꯄꯤꯔꯝꯃꯤ꯫
ꯑꯩꯅ ꯍꯪꯉꯤ ꯅꯪ ꯀꯝꯕ ꯃꯦꯗꯤꯌꯥꯗ ꯊꯕꯛ ꯇꯧꯕꯅꯣ? ꯑꯩ ꯐ꯭ꯔꯤꯂꯥꯟꯁꯔꯅꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯨ ꯏ꯫ ꯑꯗꯒꯤ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯃꯁꯤꯗ ꯕꯦꯜ ꯈꯤꯡꯉꯦ꯫ ꯑꯩꯁꯤ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯑꯩꯅ ꯈꯜꯂꯦ ꯋꯥꯎ ꯑꯉꯛꯄ ꯃꯧꯀꯥ ꯑꯃꯅꯤ꯫ ꯑꯗꯒꯤ ꯃꯥꯅ ꯑꯥꯔꯇꯤꯀꯜꯁꯦ ꯄꯕ꯭ꯂꯤꯁ ꯇꯧꯈ꯭ꯔ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯁꯦꯜ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯆꯍꯤꯗꯨꯗ $1 ꯂꯥꯈ ꯑꯃꯃꯛꯇꯤ ꯇꯥꯟꯕ ꯉꯝꯈꯤꯗꯦ꯫ $92,970 ꯈꯛꯇꯪ ꯇꯥꯟꯕ ꯉꯝꯈꯤ꯫ ꯑꯩ ꯅꯨꯄꯤꯅ ꯍꯥꯏ, ꯃꯁꯤꯅ ꯂꯥꯈ ꯑꯃ ꯇꯥꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯂꯥꯈ 10ꯁꯨ ꯇꯥꯟꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯈꯨꯝꯈꯤ, ꯍꯣꯏ ꯇꯥꯟꯕ ꯉꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯄꯕ꯭ꯂꯤꯁꯤꯌꯟꯗꯨꯅ ꯃꯥꯅ ꯂꯥꯈ 10ꯒꯤ ꯆꯦꯛ ꯑꯃ ꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯆꯦꯛꯇꯨꯗ ꯏꯁꯃꯥꯏꯜ ꯑꯃꯁꯨ ꯗ꯭ꯔꯣ ꯇꯧꯏ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯈ 10ꯒꯤ ꯆꯦꯛ ꯑꯃꯐꯥꯎ ꯏꯈꯤꯗ꯭ꯔꯤ꯫ ꯑꯩꯅꯁꯨ ꯇꯁꯦꯡꯅꯃꯛ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯁꯦ ꯃꯊꯧ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩꯅ ꯃꯗꯨꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯄꯥꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯁꯦꯀ꯭ꯔꯦꯠꯇꯨꯒꯤ ꯐꯜ ꯉꯥꯛꯇꯅꯤ꯫ ꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯔꯠꯇꯣ ꯁꯥꯡꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯃꯊꯪꯒꯤ ꯄꯥꯔꯠꯁꯨ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯄꯥꯔꯠꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯅꯤ ꯀ꯭ꯋꯦꯁꯟ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩ ꯏꯁꯥꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯒꯅꯤ꯫ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯐꯪꯉꯤ ꯐꯪꯗꯦ ꯑꯗꯨꯃꯁꯨ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥ꯫ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ꯫ ꯃꯁꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯪꯃꯤꯟꯅꯁꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫